Hi mayam butaram no uchuri ngasi tawzagadoriba reading sina adom adongi person habadi adongi partner duna adom thamoi sengna nungsibra nungsidabra haibadu yamna tenba short reading ne mayam puna yengmina se sida leiriba card ahum se si hana ucharake the abundance celebration aduga hope ko sida card ahum leire sigi card ahum sidagi ko isa na pamjaba card amamam khanbiro abundance na pile number 1 celebrations in a pile number 2 aduga hopes in a pile number 3 ko abundance celebration hope pile number 1 2 3 smaina sigi card home sidagi sai sana pamba card amamam khanbiro aduga reading se honu batawrase ahambada abundance khanbi bai chil now singi reading hana tawrase adom adongi person duna dombu thamoi sengna nungsibra natraga nungsidabra yamna tenba short reading ne sedi mayamgi oiba apunbagi collective reading ni na mi kuding makta resonate tawgani chanagani haiba laite hena chanaba reading di personal reading tawbana hele reading mina se abundance kan bi wai chilnaw singi partner na adombu thamoi sengna nungsibra natraga nungsidabra okay slide yamina se yes adom adongi partner na som isa se yam thamoi sengna dum nungsijai tawbadabu somgi partner se abundance kan bi reveal now singi partner se kaya haidokandaba haitare adugumba makhalgi nungsiraga su mapan thongda yamna phongdokpa yamna haidokanba adugumba makhalgi mi madi oide ko nungsibadi dum nungsiba fawe aduga akogi nungsinongon ga mari leinaba som yengbiri bai chilnaw ga mari leinaba matang haitare ko relationship ki maramda oragasu khoina pamjari ba mong do kaya taw thoraktaba adugumba makhalgi mi haitare manungda di dum nungsijaba mapanda aina pami ba mong se taw thoraktaba adugumba se hek aina oirakani si tawhanningi adu tawhanningi haragasu hek taw thoraktaba aina expect tawbado do kaya phangdaba adugumba makhalgi midadi oye tawbadabu hariba misakse mapan thongda phongdok chadabagi wane manungdadi som ichilnaw bu yamna thamoi sengna nuksijai ko sina abundance habidi pile number 1 kan bi bai chilnaw singine mathang sina sigi ani suba card haitare ko celebration pile number 2 kan bi gi bai chilnaw singi reading amuk ingmina se adongi partner na adonbu thamoi sengna nuksibra natraga nungsidabra Slide se yes adongi partner na ko yam thamoi sengna nuksijai sigi celebration card kan bi bai chilnaw singi oina su partner isa gi partner se sisna adom isa se yam thamoi sengna nuksijai somgi partner se yamna pukchel sengba adugumba makhalgi misaksu oi aduga thabak ama tawthokpa matamda su thabak se thinthaba tawdana yamna sat sat pangthokanba aina pamjariba khudingmakto thonghanba ngamba adugumba makhalgi mida oina su tawi ko overall da dom som isagi partner sina dom bu thamoi sengna nungsijai hope kan bi ki ba adi pile number 3 kan bi ki ba chilnaw singi mu yengmina se adongi partner na adom bu thamoi sengna nungsibra natraga nungsidabra haibadu gi reading ne yamna tenba card ama khaki oiba short reading ne talai yengmina se yes adongi partner na adombu yamna thamoi sengna nuksijai ngasidi card se pile ahomaki oina positive ngakta thoe koi reading tawbada su dum yam nungai because maina positive ngakta thokpa se do sigi hope kan bi bai chilnaw singi oina su somgi partner sina som isa se yamna thamoi sengna nuksijai partner se akoigi yamna kai haini strong will laiba adagidi matik mathauna yam laiba adugumba makhalgi partner oina su ui ko adi thabak tawthokpa matamda su yamna tawba ngamba misak haibam leidana tawba ngamba haidana akoigi phattaba romda nataba thabak ama piraka su adum irai laina adum handle tawba ngamba thengnaba ngamba laina adum pangthokpa ngamba haidare ko adugumba makhalgi misak oina uiye som isa gi partner se aduga mi loina basu yam haiba adugumba makhalgi misak oina su uiye sigi hope kan bi bai chilnaw singi oina som isa gi partner sing se aduna sigi su yes adongi partner na adom bu thamoi sengna nuksijai sine ngasigi oiba reading that's all thank you mayam nai gi reading se pambiraga di comment tobiramo aduga pambiba topic lairaga su adum comment da ibiro ai dum lokhatjarake ai haba yawasing do asigi oina di mayam bu amkana from zari